ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ. ꯃꯇꯝ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯉꯁꯤ ꯑꯩꯅ ꯆꯥꯗꯣꯏꯁꯤꯅ ꯆꯝꯄ꯭ꯔꯥꯅꯦꯕꯀꯣ. ꯉꯁꯥꯏ ꯃꯌꯥꯝ ꯆꯥꯕ ꯄꯨꯛꯁꯦ ꯇꯨꯝꯗ꯭ꯔꯦ, ꯍꯧꯖꯤꯛ ꯇꯨꯝꯅꯕ ꯆꯝꯄ꯭ꯔꯥ ꯂꯣꯏ ꯆꯥꯁꯜꯂꯒꯦ. ꯑꯃꯗꯨꯗꯤ ꯃꯊꯪꯗꯨꯒ ꯆꯦꯂꯦꯟꯖ ꯇꯧꯔꯛꯀꯦ. ꯑꯃꯗꯨꯗꯤ ꯀꯨꯏꯅꯁꯨ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯨꯗꯕꯒꯤ ꯑꯗꯣ ꯆꯥꯔꯛꯑꯒꯦ ꯆꯝꯄ꯭ꯔꯥ. ꯁꯤꯗ ꯍꯦꯛꯇ ꯍꯧꯔꯒꯦ. ꯁꯤꯁꯦ ꯀꯩꯅꯣꯅꯦ, ꯊꯣꯏꯗꯤꯡꯒ ꯕꯦꯁꯣꯟꯒ ꯃꯣꯔꯣꯛꯀ ꯊꯨꯝꯒ, ꯊꯣꯏꯗꯤꯡ ꯑꯉꯧꯕ, ꯕꯦꯁꯣꯟ ꯑꯉꯧꯕ, ꯑꯗꯨꯒ ꯁꯨꯔꯒ ꯇꯣꯠꯈꯥꯏꯕꯅꯦꯕꯀꯣ. ꯑꯗꯨꯒ ꯁꯤꯅ ꯑꯩꯅ ꯊꯨꯝꯒ ꯃꯣꯔꯣꯛꯀꯅꯦꯕ, ꯏꯆꯝ ꯆꯝꯕ. ꯑꯗꯨ ꯆꯥꯔꯛꯑꯒꯦ. ꯍꯩꯁꯦ ꯆꯥꯗ ꯀꯨꯏꯔꯦꯕ. ꯍꯩ ꯃꯨꯛꯕꯥꯡ ꯑꯃ ꯇꯧꯁꯜꯂꯒꯦ ꯍꯦꯛꯇ. 이시도 아씨 Rồi, bây giờ 모로 깡 사람마디 모로 깡 왔다. 봤어? anh nàng cái xoắn sát đấy bạn, nó xin ham này, thì mang chai gì, nàng cái xoắn sát đấy bạn. Bah. Đấy. 그래서 ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯅꯨꯡꯁꯥꯒ ꯌꯥꯏꯔꯒ ꯆꯥꯒꯗꯕꯅꯦ. ꯇꯪꯈꯥꯏ ꯀꯛꯄꯁꯤꯅ ꯐꯩꯗ, ꯁꯨꯅ ꯌꯥꯎꯅꯕ.
loisalꯂꯒꯦ ꯍꯨꯝꯁꯦ ꯑꯉꯥꯡꯁꯤꯡꯗꯤ ꯆꯥꯕꯤꯒꯅꯨꯀꯣ ꯅꯥꯅꯤ ꯑꯍꯤꯡꯗꯅ ꯀꯔꯤ ꯑꯣꯏꯒꯗꯕ ꯃꯊꯥ ꯁꯥꯕ ꯍꯧꯔꯦ 맞아. Last piece. 야, 꿈매. 그래서 땄바 헐로 공대. Experience. Past experience. Last video for me. Lemon 잡아기 야래. 삐래. ꯊꯥ 6ꯃꯨꯛꯀꯤ ꯂꯦꯃꯟ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯊꯥ 6ꯃꯨꯛꯀꯤ ꯆꯝꯄ꯭ꯔꯥ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯆꯦꯂꯦꯟꯖꯅꯦꯕ ꯑꯩꯅ ꯁꯤ ꯑꯃꯨꯛ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯁꯤꯁꯦ ꯈꯣꯑ ꯆꯥꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯑꯩ ꯈꯣꯔꯣꯏ ꯇꯜꯂꯦ ꯀꯩꯅꯣ ꯇꯧꯔꯦ ꯉꯝꯕꯨꯗꯤ ꯉꯝꯈꯤꯅꯤ ꯑꯗꯣ ꯌꯥꯔꯦ ꯍꯦꯟꯖꯜꯂꯔꯣꯏ ꯑꯗꯨꯅ ꯄꯤꯁ ꯁꯥꯏꯠ ꯑꯣꯏ ꯑꯗꯣ ꯃꯊꯪꯒꯤ ꯆꯦꯂꯦꯟꯖꯇꯣ ꯀꯩꯀꯩ ꯇꯧꯔꯛꯎꯒꯦꯗꯣ ꯍꯥꯏꯐꯦꯠ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯀꯩꯀꯩ ꯆꯥꯔꯛꯑꯣ ꯍꯥꯏꯅꯣ ꯑꯗꯨꯁꯨ ꯀꯩꯀꯩ ꯆꯥꯕ ꯌꯥꯏ ꯈꯣꯠꯂꯤꯗꯨꯁꯨ ꯀꯃꯦꯟꯗ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯔꯝꯃꯣ ꯆꯦꯂꯦꯟꯖ ꯇꯧꯍꯟꯅꯤꯡꯕꯁꯤꯡꯗꯣ ꯆꯝꯄ꯭ꯔꯥꯒꯤ ꯆꯦꯂꯦꯟꯖꯁꯦ ꯂꯣꯏꯔꯦ ꯃꯊꯪꯒꯤ ꯌꯦꯔꯨꯝꯒꯤ ꯇꯧꯔꯛꯄ ꯌꯥꯏ ꯑꯗꯣ ꯑꯇꯣꯞꯄ ꯇꯧꯍꯟꯅꯤꯡꯕ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ